Manipur de Meitei sing na mapangan kalim khai Manipur gi mapan da soina khundari ba Meitei sing su strong oi. Wapam si Bangladesh border de khundari ba Meitei youth aman haibani. Pukning yam nungsi. I masel ni haiduna makoina harau harau tim RK Prakshan bu okpiramba. Meghalaya gi Bangladesh border de khundari ba Bairong dagi Naurem Nabakumar Elias Nobo ko ba ahal aman asum na hai. Mapam sida leibasi wai Manipur da leiningi adubu upai di leite. Manipur bu nungsijabana icha imau mayam pullaga sound thadoktuna sumangda punna thabal chomine. Ima amana amuksu umang laidi mapam sida leitre pokpadagi siba phawbagi thoram sing ayam samjille. Ningsingba yai Bharat na ningkha tamdringai Hindustan Pakistan pullingai 1940s matamdagi border maya sida Manipuri sing khunda duna leiki. Yum yankhai mukta chorakna miyoi chamang yankhai muk kun tarukta soina khundariba Manipuri sing political awareness ki mami thoina tahaudri voter card paiduna vote thadaba kuidriba sukayani. Taseng namak citizen amagi mahau phajana khangdribana ayambani. Mapam dugi maruiba sinfam hairagadi sempak suba murika bokpokpa gari thauba amadi enchang napi thabana oihawi. Government ki welfare scheme sing phanghaudabana ayambani. Mapam dubu koliba MLA kanano haibasi phau ayambana khanghaude. Voter ID pange kayam kuire vote thadaba. ID vote che kuire thadaba se. Manipur chaluraba. Chaludri. Chalure. Chaling bi wakhandi lebra. Lehi. Mafam sida aikoi Meitei gi ni haiba mafam likti aswa. Maki wali lida pada ai kapning ngai te. Magi yumda di kana kana lege. Ai thandani ai kana sulite. Isa sing loi thajawa. Mafam ji gi MLA gi maming khangbra. Khangde. Khangdia. Sarkar di kana na pai di khangbra. Yumda jodorena. Ayaba yauradi aikoi gi di punchi si mafam amada hongninga. Kun gi miyoi sing na habi bada khwaidagi ariba Meitei khonje mafam ji goina ima gi yumne haye. Ima mafam ji da yum palakpa natra. Kai chahi kya subira. Jame chahi. Akhoi gi kaino gi nungsinaraga chela koibra nataga haina sinaraga luhongbo oibra. Dum nungsina ba hai tar. Manipur government tang help to bi khoi community labor kang wi ju. Hauji akhoi leijariba mafam asi Meghalaya state ki manungda leiba amadi Bangladesh ka border oiba Bairong khundani khasi maron mafam je mawang haina khangnai. Mafam jida imung kaya ama ngasi su akhoi gi chempak amadi muri ka bokpo ga makhoi gi jibika oiri. Aikhoina hauji RK production mafam jida thungjarakpa matam jida thungjariba pungpham jida mafam jida muri ka bokpo di leiramme do chempak tu di matam natabagi chempak tu di suramdre ado akhona haijaruba matam da mafam jida leiba ima anina chempak subagi mawong ado sumbal gi mawong ado sini haibagi mawong ado utpigani takpiri amtang mieng taminarase. Mulla kanda si mana dum khabai je thangala tok law tawrakani. Tha go sapta gi haidare. Sapta gi kano gi kaya mu ba lising gani rom dum leiya ba. Oh hoi. Amda aduna dum imana dum satpai wane ba sabai wane ba. Adudi yum yon baje adum yum dagi laga leina bra mayamna. Lei uje kathen jatli. Keji de pasama tam no jole. Oh, adudi ima isana dum gaithel da thai. Kathen dum chatle. Ado huji chembak sura de anobo sura de dum mahajon lakani jimdagi dum puni jakan posta marka phuira. Oh, adudi muri tang na te ba chembak su tawe ba. Chembak su tawe. Ima gi yum da di kana lege. Ai thandani. Ai kana sulite. Isa sing loi thaja gare. Isa nupi ahum leiba ko. Nupi ahum mang thaja gare ama Manipur da. Ado amana Bholaganj da amana sida. Oh. Ado I thandan jimda. Isa sing dia tumu na bala angani na. Makte lai. Ningol chakau bada ka lapra. Ningol chakau ko kui gidri ko. Kui gidri. Ado dai chakau buri ma laktre kumsi ai dum paisa oina thabire. Oh. Thabire bani ma dum ma da tawjare. Ai sida ni kanana plane bhara pina lakan do jam paisa do. Hadon ni na ik mathanda chu la oi ja de isu ani mak su laki ha. Hoi. Aduna di ngamdre ima su do mo su putho ngamdra bani na laktre. Thamna leina gi bai je ko. Hauji phone da video call da dia dum wari sanaramani da. Sanai adu sanai. Ima khun gi miyoi sing na habi bada khwaidagi ariba Meitei khonje mafam ji goina ima gi yumne haye. Ima mafam ji da yum palakpa natra. Kai chahi kya subira. Jame chahi. Sangrang gi matungda. Sangrama mu chakhidara adu matungda. 1971 gi mamangdagi ne ba ima ne yum palai ja. Matungda. Ima mafam jida leiba matamda khwaidagi nungai ba je kari oi.
ꯁꯨꯇꯥꯅ ꯆꯥꯔꯤꯗꯨꯅꯤ ꯍꯥꯟꯅ ꯏꯀꯨꯕꯣꯏ ꯂꯩꯗꯗꯤ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯃꯣꯏ ꯁꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦꯅ ꯁꯨ ꯇꯥꯟꯕꯗꯣ ꯆꯦꯡꯕꯥꯛ ꯈꯔꯁꯨꯅꯤ ꯀꯕꯣꯛ ꯈꯔꯁꯨ ꯀꯩꯅꯣ ꯇꯧꯅ ꯆꯥꯔꯤꯁꯤꯅꯤ ꯑꯇꯩꯗꯤ ꯀꯩ ꯇꯧꯅꯤ ꯏꯉꯥꯡ ꯅꯨꯕꯤꯁꯨ ꯂꯩꯇꯕꯅꯤ ꯀꯅꯥꯅ ꯁꯦꯟ ꯇꯥꯟꯒꯅꯤ ꯏꯁꯥꯅ ꯆꯣꯔꯛ ꯏꯁꯥꯅ ꯆꯥꯕꯅꯤ ꯏꯃꯥꯒꯤ ꯌꯨꯝꯗ ꯀꯅꯥ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯩꯁꯦ ꯂꯩꯇꯦꯗ ꯏꯊꯟꯇ ꯉꯥꯏꯔꯦ ꯏꯊꯟꯗ ꯏꯆꯥꯁꯤꯡꯗꯤ 이강 ꯂꯩꯇꯦ ꯑꯉꯥꯡ ꯂꯩꯇꯦꯕ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯍꯛꯁꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯡꯕꯥꯡꯒꯤ ꯀꯩꯅꯣ ꯀꯥꯔꯗꯀ ꯐꯪꯕꯗꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯀꯥꯔꯗ ꯑꯃ ꯄꯤꯗꯅ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛ 5 ꯐꯥꯎꯕꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯀꯚꯔ ꯇꯧꯕꯗꯣ ꯑꯗꯨ ꯐꯪꯗꯕ꯭ꯔꯥ ꯐꯪꯗꯦ ꯐꯪꯗꯤꯌꯦ ꯏꯃꯥꯗꯨꯗꯤ ꯀꯩꯅꯣꯒꯤ ꯆꯍꯤ 60 ꯍꯦꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯐꯪꯕꯗꯣ ꯑꯍꯟꯁꯤꯡꯗ ꯑꯗꯨꯗꯤ ꯐꯪꯕ꯭ꯔꯥ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤꯗ आरके प्रोडक्शनगी मेघालय खोंचत असिदा मेघालय की मफम तोंगान तोंगान बदा ताबा मैतै सिंगी खोंगुल लिजरकवा मतमदा ngasi अखोइना लेजरिबा मफम असि नयाबस्ती हाइना खंगनै सेला गोलागंज कॉन्स्टिट्यूएंसी की मनुंगदा बोलागंज ईस्ट खासीदा लेबा मैतै की खुल अमनी यामना पिकना ताबा मैतै खुलनी अखोइना मफम जगी अहल लमन वारी साजरुबा मतमदा का हेना पॉलिटिकल अवेयरनेस अदुदी मखोइ मखोइदा लेरमद्रे इचम चमना मैतै खुन अमदा मैतै अहन अमो ओइना लेरमबदो अदुदी अखोइना थेंगनाजै अमुसु यामना इंगना चिकना महौसागी तंपाकता लेरिबा खुल असिदा लेरिबा मैतै सिंगा अखोइ मखा तानाजु पुमेन पाउमेनबगी तंजादु लौजगिगे इबो की इपामजे कदाइ देनो ꯑꯩꯗꯤ ꯄꯤꯁꯛ ꯄꯤꯛꯅ ꯂꯥꯛꯄꯅꯤ ꯁꯤꯗ पिसक पिकना कमायना लाखिगे सिदा ꯑꯩ ꯏꯄꯥꯗꯣ ꯀꯩꯅꯣ ꯃꯤꯁꯇ꯭ꯔꯤ ꯊꯕꯛ ꯁꯨꯏ ꯍꯥꯏꯕ ꯑꯗꯩꯗꯤ ꯏꯃꯥꯗꯨ ꯄꯤꯁꯛ ꯄꯤꯛꯅ ꯁꯤꯈꯤꯔꯦ ꯍꯥꯏꯕ ꯁꯤꯈ꯭ꯔꯃꯤꯅ ꯕꯣꯗꯥ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟꯁꯦ ꯋꯥꯔꯝꯃꯦ ꯍꯥꯏꯕ ꯍꯥꯟꯅꯗꯤ ꯄꯊꯥꯡꯒꯤ ꯁꯣꯃꯣꯏꯗꯨꯗ ꯑꯗꯩꯗꯤ ꯆꯠꯄ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯤ ꯃꯌꯨꯝꯗ ꯇꯨꯝꯅ ꯂꯩ ꯑꯗ ꯏꯄꯥꯗꯨ ꯂꯥꯛꯑꯒ ꯑꯍꯤꯡ 10, 11, 12 ꯕꯥꯖꯤꯔꯒ ꯂꯥꯛꯑꯒ ꯑꯗꯒꯤ ꯈꯣꯡꯒꯠꯂꯒ ꯃꯆꯥ ꯑꯅꯤꯁꯤ ꯈꯣꯡꯒꯠꯂꯒ ꯆꯥꯛ ꯊꯣꯡꯅ ꯄꯤꯖꯩ ꯑꯁꯨꯛ ꯋꯥꯅ ꯂꯩꯕ ꯍꯧꯅꯗꯦꯗ ꯍꯥꯏꯅ ꯀꯥꯈꯠꯇꯅ ꯕꯨꯂꯥꯒꯣꯟꯁꯤꯗ ꯚꯥꯔꯥꯗ ꯂꯩꯅ ꯂꯩꯔꯤꯕ अदुदी इंडियागा कइनोगा खाइनद्रिङैदा बांग्लादेश हाना पाकिस्तान ओरमबदो खाइनद्रिङैदा लाक्पो ओइदोरा खाइनद्रिङै ओ अदुगा सिदा दुम युम पाले इचा इशुदी कया लेगे ओस यामखरे आइगी यामखरे इचा तरुकनी निपांगता अदु अनि सिखरे ओ अनि सिखरे होजि मरी लेरी कोहे लाहिंदा अहन दु लेरी अदुदी इमौसिंग इशुसिंग मयामगा लेमिनरी हौजिकसे माइ ले यारी मणिपुरी चतपिरुरबा चलुरे इनाउ निपाम लेरमी ओ क्याम कुइरे चलुबा इनाउ निपादु लेरिंदे चलुरे होजि चत्रेते कुइरे बदुदे कुइरे इनाउ निपा आ कइनो न्यू कोचंदा चेकोंदा न्यू चेकोंदा कइनोगी मणिपुरगी मरमदे इबोंगना हुजि ख्वाइदगी निंगसंग बवाजे करिनो अदु तनि माइ न्यू चेकोंदा चलगा इनाउ निपा इमदे नोंगनिनि लेरगा अदुम लाय आइबा मपागा इगा ओ याम कन्ना अदुदी मणिपुरगी मरमदे मन याम आई खंगदे कोइसु कोइ थोरुकते मणिपुरदा सिंजुगा चारकप्रा चाराई अदुबुदी कोइरमना बोरा हुबा सिंजु होय कथें गादि खरा कारोइ मणिपुर चनिंगिबा सनिंगदे दाउजी चतना कतौदन उजी सिदना नुंगाइरेबको ओ सिदना नुंगाइरेना कतौनि इचागे लोइ लेरिना सी मफमगी ख्वाइदे नुंगाइबसे करिनो असी मफमजी ख्वाइदे नुंगाइबा इचासिंजु लेरे इसुसिंजु लेरे आई अहनदुसु कुइदि हप्तानि तमफारि सोरात लोहिबा इमा कइनोगी चही 60 हेला कांदा मयाम जे ओल्ड एज पेंशन हाइना अहन ओइरकपगी सेनफम अम्मा लेंगाकना पीदना अदुगुमबदी मा फंगबिब्रा फंगदे फंगदिया सिदा अतोपा अहन सिंगदी फंगबा खंगब्रा अखोइ असाइ मेघालयनिना फंगदेनि अतैदि खंगदे तेकाउ करा करी करा हिंदू बंगाली का कोइदि फंगदे मफा अदुगा इमा कइनोगी मणिपुरदपति याम लैत्रे हाना लाइ हराउपका याउक्रबै माजा जाउदे याउदिया मफमजिदा अखोइगी लाइ हराउबगुम्बा अदगी तौहनिंब्रा कनानो अदु होनौदो बेमो लाइ हराउबाजे खजिकि नते इमाना कइनोगी मफमजिदा अखोइगी मैतैगी ओइना चटना कांगलोंदा हेना तौहनिंबा मफमजिदा लेब्रा सीएमदी हेना तौहनिंगी हादि मणिपुरदगी कोइ कोनुंगदगी माइबा माइबिगा थारकपदो अदु थारा कांदा नत्रगा लाइनिंग लाइसोनगी तौरा कांदा दुमा तौहनिंबा लेब्रा तौहनिंगना कतौनि कनानो होनबिदोना अदुगी कनो दु जामना वायाइबा इचाजिं लोइना नोंमै कादन थबक चली कनान तौदोइनो अखोइना ngamदोइबा चप्पचु ngamदबा इना होनदोइबो
이사진이 니빠 강군은 호노도리니나. ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯀꯣꯜꯂꯤꯕ MLAꯗꯣ ꯑꯗꯨꯏ ꯃꯃꯤꯡꯗꯤ ꯈꯪꯕꯤꯕ꯭ꯔꯥ? 강대 가든. 이네ꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ. 점파버티. ꯆꯝꯄꯥꯄꯇꯤ. 이네 ꯑꯩꯈꯣꯏ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯗꯒꯤ MLAꯒ ꯂꯥꯛꯑꯝꯕꯗꯣ ꯈꯪꯕꯤꯍꯧꯕ꯭ꯔꯥ? MLA ꯔꯥꯃꯦꯁꯣꯔ ꯍꯣꯏ ꯊꯦꯡꯅꯕꯤꯍꯧꯕ꯭ꯔꯥ? ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ? ꯀꯔꯤ ꯍꯥꯏꯔꯦ ꯃꯨꯖꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯅꯥꯎꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ. Tondon. ꯇꯣꯟꯗꯣꯟ. ꯇꯣꯟꯗꯣꯟ ꯌꯨꯝ ꯄꯥꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ? 2018 2018ꯗ. ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ? Isai chahi kunmathoi. ꯀꯨꯟꯃꯥꯊꯣꯏ. ꯍꯣ ꯆꯍꯤꯗꯤ ꯆꯥꯅ ꯄꯥꯜꯂꯦꯕꯀꯣ. ꯏꯄꯥꯝꯁꯦ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ? Kasar ka mangada. ꯀꯁꯥꯔꯗꯒꯤ. ꯑꯣꯀꯦ. ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯐꯪꯕ ꯐꯦꯁꯤꯂꯤꯇꯤꯒ ꯁꯤꯗ ꯐꯪꯕ ꯐꯦꯁꯤꯂꯤꯇꯤꯒ ꯈꯦꯠꯅꯕ ꯂꯩꯕ꯭ꯔꯥ? Khena budi lai mane akhoi sida ada ngangba wangang sangang ketang mane khener ke dugita. ꯀꯔꯤ ꯀꯔꯤꯅꯣ ꯈꯦꯠꯅꯩꯁꯦ? Khena ba mane hojik te hainagra binina ka ho khare isu. ꯃꯐꯝꯁꯤ ꯌꯥꯝ ꯏꯪ ꯆꯤꯛꯅ ꯅꯨꯡꯉꯥꯏꯀꯣ. Nungai dugudi. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ PMJYꯒꯤ ꯑꯩꯈꯣꯏ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯀ PMJY ꯑꯅ ꯑꯃ ꯂꯩꯗꯅ ꯈꯪꯕ꯭ꯔꯥ? Khangi. ꯈꯪꯉꯦ. ꯁꯤꯗ ꯐꯪꯕ꯭ꯔꯥ ꯑꯗꯨꯗ? Asida phangi mane phangde. ꯐꯪꯗꯤꯌꯦ. ꯅꯪꯒꯤ ꯏꯃꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩ? Aigi umdadi ikubokte handakta masigare imaga aiga iwaga tale ade anganganiga. ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯩꯅꯣꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣꯒꯤ ꯔꯥꯁꯟ ꯀꯥꯔꯗꯇꯤ ꯂꯩꯕ꯭ꯔꯥ? Rasan kale. ꯆꯦꯡ ꯑꯗꯨꯝ ꯐꯪꯉꯦꯕ ꯑꯗꯨꯗꯤ. Phangi. ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯕꯥꯏꯔꯣꯡꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯀꯨꯜꯁꯦ ꯈꯨꯟꯗꯨꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯌꯦꯕ. ꯀꯩꯅꯣꯒꯤ ꯅꯌꯥꯕꯁꯇꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯀꯨꯜꯁꯦ ꯀꯌꯥꯝ ꯊꯥꯞꯄꯤ? ꯁꯔꯀꯥꯔꯒꯤ ꯖꯥꯝꯅ ꯊꯥꯞꯇꯦ ꯂꯩꯌꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ. LP ꯁ꯭ꯀꯨꯜ ꯑꯣꯏꯕ꯭ꯔꯥ? ꯀꯃꯥꯏꯅ? LP. LPꯗ. ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯒꯤꯗꯤ ꯂꯩꯇꯕ꯭ꯔꯥ? Class 10 ꯐꯥꯎ ꯂꯩ ꯃꯥꯅꯦ. ꯀ꯭ꯂꯥꯁ 10 ꯐꯥꯎ ꯂꯩꯌꯦ. ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯀꯥꯔꯗꯀꯤꯗꯤ ꯐꯪꯕ꯭ꯔꯥ ꯐꯦꯁꯤꯂꯤꯇꯤ? Job card ꯐꯪꯉꯦ. ꯄꯩꯁꯥ ꯁꯨꯔꯒ ꯐꯪꯉꯦ ꯁꯨꯗꯗꯤ ꯐꯪꯗꯦ. ꯑꯣ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯌꯦꯟꯅꯕꯤ ꯈꯣꯠꯅꯕꯤꯗꯣ ꯇꯧꯗꯦꯕꯀꯣ ꯁꯤꯗꯗꯤ. ꯇꯧꯗꯦ. ꯍꯣꯏ ꯃꯐꯝꯁꯤꯒꯤ MLAꯒꯤ ꯃꯃꯤꯡ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ. ꯈꯪꯗꯤꯌꯦ. ꯁꯔꯀꯥꯔꯗꯤ ꯀꯅꯥꯅ ꯄꯥꯏꯗꯤ ꯈꯪꯕ꯭ꯔꯥ? ꯈꯪꯗꯤꯌꯦ. ꯑꯩ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯊꯤꯖꯜꯂꯨꯗꯕꯅꯤꯅ ꯃꯄꯥꯟ ꯁꯣꯛꯇꯕꯅꯤꯅ ꯀꯃꯥꯏꯅ ꯈꯪꯕ ꯌꯧꯗꯦ ꯌꯥꯔꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯗꯅ. ꯚꯣꯇꯔ ꯀꯥꯔꯗꯇꯤ ꯄꯥꯏꯕ꯭ꯔꯥ? ꯑꯩꯒꯤ ꯑꯥ ꯑꯙꯥꯔ ꯀꯥꯔꯗ ꯂꯩ. ꯚꯣꯇꯔ ꯀꯥꯔꯗꯇꯤ ꯂꯩꯇꯦ. ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯩꯒꯤ sida ꯁꯦꯝꯕ ꯌꯥꯔꯣꯏ ꯌꯥꯏ. ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯀꯥꯔꯗꯅ ꯑꯁꯤꯗ ꯁꯦꯝꯕ ꯌꯥꯗꯦꯅ ꯑꯁꯤꯗ ꯁꯦꯝꯗꯦ ꯌꯥꯔꯒꯦ. ꯑꯣ ꯑꯗꯨꯗꯤ ꯅꯪ ꯚꯣꯠ ꯊꯥꯗꯕ ꯀꯁꯥꯔ ꯆꯠꯇꯥꯔꯦ? ꯌꯥꯝ ꯊꯥꯞ ꯆꯠꯇꯣꯔꯤ ꯚꯣꯠ ꯊꯥꯗꯕꯁꯦ. ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯥꯏꯔꯣꯡ ꯑꯗꯨꯒ ꯈꯥꯁꯤ ꯃꯔꯣꯟꯗꯅ ꯑꯩꯈꯣꯏ ꯃꯧꯕꯪ ꯀꯧꯋꯦ ꯍꯥꯏꯌꯦ ꯃꯐꯝꯁꯦ. ꯄꯥꯕꯨꯡ ꯃꯐꯝꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯌꯣ. ꯃꯩꯇꯩ ꯏꯃꯨꯡ ꯀꯌꯥꯃꯨꯛ ꯇꯥꯔꯤꯒꯦ? ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯏꯔꯣꯡꯁꯤꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤ ꯌꯨꯝ 9 ꯈꯛꯇ. ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯂꯩꯔꯤ? ꯃꯤꯑꯣꯏꯁꯤ ꯍꯣꯏ ꯆꯥꯎꯔꯥꯛꯅ 50ꯃꯨꯛ ꯐꯥꯒꯅꯤꯀꯣ. 50ꯃꯨꯛ. ꯑꯉꯥꯡ ꯑꯍꯟ ꯄꯨꯟꯁꯤꯜꯂꯒ. ꯄꯥꯕꯨꯡ ꯃꯅꯤꯄꯨꯔ ꯆꯠꯄꯤꯔꯨꯔꯕ? ꯍꯣꯏ ꯃꯅꯤꯄꯨꯔꯁꯤ ꯁꯤꯅꯤ. ꯑꯩꯁꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯍꯦꯛ ꯍꯧꯔꯛꯐꯝ ꯑꯩ ꯀꯛꯆꯤꯡꯒꯤꯅꯤ. ꯀꯛꯆꯤꯡꯗꯒꯤꯅꯦ? ꯑꯣ ꯀꯛꯆꯤꯡ ꯀꯥꯏꯋꯥꯏꯗꯒꯤ? ꯀꯛꯆꯤꯡ ꯑꯩꯁꯤ ꯇꯨꯔꯦꯟ ꯋꯥꯡꯃ ꯕꯦꯇꯤꯅꯔꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ. ꯑꯣ ꯄꯥꯕꯨꯡ ꯁꯤꯗ ꯂꯩꯕꯤꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯤ ꯆꯍꯤ 90 ꯁꯣꯝꯗ ꯌꯧꯔꯛꯄꯁꯤ ꯆꯍꯤ 90 ꯈꯔ ꯍꯦꯜꯂꯦ. ꯁꯤꯟꯐꯝꯅ ꯂꯥꯛꯄꯤꯈꯤꯕ ꯑꯣꯏꯕ꯭ꯔꯥ? ꯍꯣꯏ ꯁꯤꯟꯐꯝꯅꯅꯤ ꯂꯥꯛꯄꯁꯦ. ꯄꯥꯕꯨꯡ ꯃꯩꯇꯩ ꯈꯨꯟꯁꯨ ꯌꯥꯝ ꯄꯤꯛꯅ ꯂꯩꯕꯅꯤꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯃꯛꯇꯤ ꯃꯐꯝꯁꯦ ꯌꯧꯁꯜꯂꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯒꯨꯝꯕꯗꯤ ꯇꯧꯗꯦ ꯍꯥꯏꯔꯦ. ꯑꯇꯣꯞꯄ ꯆꯩꯔꯥꯎꯕ ꯑꯗꯨꯒ ꯀꯔꯝꯕ ꯑꯇꯣꯞꯄꯗꯤ ꯑꯗꯨꯝ ꯄꯔꯤꯡ ꯅꯥꯏꯅ ꯑꯗꯨꯝ ꯆꯠꯊꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯍꯣꯏ ꯆꯩꯔꯥꯎꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯩ. ꯑꯗꯨꯒ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜꯁꯨ ꯂꯥꯠꯂꯤ? ꯂꯥꯠꯂꯤ. ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯂꯥꯠꯂꯤ. ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃ ꯅꯥꯏꯔꯒ ꯇꯧꯕ ꯀꯨꯝꯍꯩꯗꯨꯇꯪꯅꯦ ꯇꯧꯗ꯭ꯔꯤꯁꯦ ꯑꯇꯣꯞꯄꯗꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯅꯦꯕ. ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏꯁꯤꯗꯅꯤꯁꯦ ꯇꯧꯗ꯭ꯔꯤꯁꯦ. ꯁꯤꯗ ꯀꯔꯤꯒꯤꯅꯣ ꯎꯃꯪ ꯂꯥꯏ ꯂꯩꯇꯕꯅꯤꯅꯀꯣ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯐꯝ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ. ꯑꯗꯨꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯌꯨꯝꯁꯤꯁꯨ ꯀꯣ ꯃꯣꯏ ꯃꯊꯛꯇ ꯀꯨꯝꯊꯔꯛꯏꯗꯅ ꯁꯣꯝꯗ ꯀꯨꯝꯊꯔꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯠꯂꯣꯡ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯃꯣꯏ ꯍꯥꯎ ꯃꯈꯩꯒꯤ ꯌꯨꯝꯐꯝꯅꯦꯕ. ꯁꯤꯗ ꯑꯩꯈꯣꯏ ꯈꯥꯁꯅꯥ ꯄꯤꯔꯒ ꯂꯩꯕꯅꯦ. ꯄꯥꯕꯨꯡ ꯁꯤꯗ ꯃꯩꯇꯩ ꯏꯃꯨꯡꯁꯤꯡ ꯇꯥꯔꯛꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯏꯃꯨꯡꯁꯦ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯁꯤꯗꯤ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯃꯣꯏ. ꯃꯈꯣꯏ ꯏꯃꯨꯡ ꯃꯤꯗꯤ ꯂꯩꯍꯧꯔꯤꯕ? ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯩꯍꯧꯗ꯭ꯔꯦ.
खाली इटी मदन लेकितबा अहनजे माना इरीलिबा मफमजिदा ताबने हाय तागदी माजे चही कयामुकी ममांगदगी मफमजिदा लाखिबा ओदोनो मोइसी बांग्लादेश इंडिया खाइद्रिङै पाकिस्तान इंडिया अमत ओइना लेरिङै मतमदगिनि मोइना लाइस ओ अहनजी पाबुंग खुनजिगी ओइना मैतै सिंगी ओइना ख्वाइदगी मरुओइबा सिनफमजे करी ओइ कनागुमना lau ubusu yauri taurisi sempak muri poknaba kongai are hingon lagi hingba adagi afang basuraga ko lairaga hingnaba ngaktan taurisi driver oi be yawi ko nung sigi Bangladesh rom da nung yam nung honjili se sigi driver oiraga ama tauraga saba adagi sumaina yendang na pi tharaga afang basuraga saba aina si tuk tak taura saba pi tu bagi si adu manga hoi hauji akhoi lenga ki oiba akhoi lairabagi pankhai makhada leibada kanaba kharadi piridana sis ki mayam jida pabung hoina phangba scheme je kari phange स्कीम में कोई फंग गया है ना कोई कहीं ना फंगे सब फंग हाइदे अखोगी चेंग गा येनबदो चेंग जेली फ्री जेल को पैसा ले कोई पैसा लो चार पैसा क्या है केजी दा रुपया मंगा तना ओ किलो दा रुपया मंगा फंगबदो अदुदि फंगेबा अदुगा अखोगी जॉब कार्ड की सुबदी अदुगिदि लाबा हम जॉब कार्ड से सुई दे लाइक फंग दे अदुगा वोटिंग राइट दी फंगबिब्रा फंगे वोटर आईडी फंगे कयाम कुइरे वोट थादबा आई बोचे कुई दे थादा बसे खोरा दी कुई गिद्री सही मनी मा सो दगी सुम फंग ना लाक मनी तो अदुदा ममांगी सही फंग एपी अप्लाई तो लागते अम तो लागते एडमाइन तो और मथंग एपी फंग दिया बो चेरी जोरे चेरी हापी पाबुंग होय मफम जिदा जनरल कैटेगरी दा दुम चनबिब्रा कमायना तवी ओबीसी चनब्रा आई कोई सी जनरल दी हाइड्री कोई सेंग ओबीसी चनब्रे एससी चनब्रा कई चले ओबीसी दा दुम लई कोई ओबीसी दा अरो ओल्ड एज पेंशन स्कीम दी फंगबिब्रा फंगदे खरी फंगदे होय आ हिंगलोरे मफम जिदा लेनारिबा युमजे खाजना जे कनादनो थीरिजे मफम सिकी मपुदनी थीरी पाबुंग अखोगी टैक्स से खाजना जे कया थी अखोई सी लिसिंग अमम थीरमबनी सहीदा अदुबु औजिक मथंग सही लिसिंग अनि हाय लम पता जे कनागी मिंगदले लम पता सी मोइगी मिंग हाव पता हाव दम लई मफम जिदा विलेज चीफ लेब्रा सीधा अखोगी लई सीधा अखोगी हेडमैन लईको मतकतना सरदार हेदु लईको अदो सीदना अखोगी हेडमैन ले अखोई मयामबु आइडी येनचिनबको गाव बुरा ममिंग के को ममिंग जी अखोइना दी दु हाय पाबुंग सिदा ख्वाइदगी नकपा लेंगा की स्कूल जे कयाम थापि सिदगी गवर्नमेंट स्कूल अम लैरे असिदको नई अखोई खुनमखिदनी सीधा अमोक प्राइमरी स्कूल ओइब्रा हाई स्कूल ओइब्रा एलपी अदगी सीदना होगी क्लास 10 भौगी थमनी हाय को स्कूल अम लैरे सीधा रामकृष्ण मिशन स्कूल रामकृष्ण मिशन गिजे क्याम थापा सिदगी सी एक अखोई के थंगनरे सुरोक सिगी हेक सीधा क्याम कुइरा सी लेबा सी लेबसी सही अनीरोम अहुम दी फागल क्लास 10 फाउडी लेरनी बदु क्लास 10 भौग थमनी हाय अदुगा लेंगा की ओइबा ख्वाइदगी अनकपो हॉस्पिटल जे सी कदाइदा ओइ सी इसामतीदा ओ अखोइना लाकपदा लंबीदा ताबदो अदुगा आंगांग सिंग क्लास 10 की मखा तमदगे हाय तागदी सिलोंगदा नत्रगा तोपा मफमदा चलगा तमबा ताबा होय मासी सिरा पंजी नत्रगा सिलोंग चतपता पाबुंगना सिदा कक्चिंगदगी सिदा लाखिबजे चही जु यामे मणिपुर की करीना ख्वाइदगी निंगजंगी ऐसे मणिपुर दे निंगसिंग बसिको अइना हेक खंगैदगी लिजौ हायरगदी मणिपुर की अइना थोलखरिबा अइना तौखरि मखैसी याम हेना अंगांग ओइना निंगसिंग करप्शन याम चाउखिबसी अदुगा अमुमुसु तवी यावसंग सिदको लैजदमनिना आई इमौ स्वाइदा लैरिबा मौ मयाम जी खुमजिल्लगा
ꯄꯤꯛꯈ꯭ꯔꯕ ꯁꯨꯃꯥꯡꯁꯤꯗ ꯊꯥꯕꯜ ꯆꯣꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯃ꯭ꯌꯨꯖꯤꯛꯇꯨ ꯐꯣꯜꯗꯒꯤ ꯇꯥꯔꯒ ꯑꯗꯨꯅ ꯑꯗꯨꯝ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯦ ꯀꯩꯅꯣꯗ ꯁꯥꯎꯟ ꯕꯣꯛꯁꯇ ꯊꯥꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗ ꯃꯅꯤꯄꯨꯔꯁꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯀꯤꯅꯔ ꯃꯥꯜꯂꯤꯀꯣ ꯀꯤꯅꯔꯁꯨ ꯑꯗꯨꯝ ꯋꯥꯠꯂꯛꯈꯤꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯋꯥꯡꯅ ꯀꯥꯈꯠꯂꯛꯄ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕꯒꯤ ꯃꯇꯨꯡ ꯐꯥꯎꯕꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯑꯀꯨꯞꯄ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯩꯈꯔꯦ ꯑꯗꯨꯒꯤꯗ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯅꯠꯇ꯭ꯔꯒ ꯄꯣꯛꯄꯒꯤ ꯏꯄꯥꯟ ꯊꯥꯕꯒꯤ ꯂꯩꯈꯤꯗꯕꯒꯤ ꯃꯇꯨꯡꯒꯤ ꯁꯣꯔꯥꯠꯀꯤ ꯐꯤꯔꯣꯜꯒꯤ ꯁꯤ ꯃꯌꯥꯝꯗ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒꯨꯝꯕꯒꯤꯁꯦ ꯁꯤꯗꯤ ꯀꯅꯥꯅ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯤ ꯁꯤꯗꯗꯤ ꯑꯌꯥꯝꯕꯅ ꯕꯥꯃꯣꯟ ꯀꯧꯔꯒ ꯕꯥꯃꯣꯟꯅ ꯁꯦꯡꯗꯣꯛꯅꯔꯛꯏ ꯁꯤꯗꯗꯤ ꯄꯨꯡꯁꯝ ꯁꯝꯈ꯭ꯔꯦ ꯑꯌꯥꯝꯕ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯥꯗꯣ ꯃꯔꯝꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤꯁꯅꯨꯄꯤ ꯍꯥꯏꯔꯤꯁꯦ ꯃꯣꯏꯗꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯣ ꯑꯩꯈꯣꯏꯗꯁꯨ ꯁꯤ ꯄꯨꯡꯁꯝ ꯁꯝꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯃꯨꯛ ꯐꯥꯎꯗꯕ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯃꯒꯤ ꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯀꯥꯎꯊꯣꯛꯂꯛꯑꯦ ꯀꯥꯎꯔꯦ ꯄꯨꯡꯀꯥꯎ ꯑꯩ ꯂꯩꯇ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯅꯀꯣ ꯑꯩꯁꯨ ꯂꯩꯔꯤꯅꯤ ꯁꯤ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯅꯣꯡꯃꯒꯤꯗꯤ ꯁꯨꯝ ꯂꯤꯛꯁꯤꯜꯂꯛ ꯃꯤ ꯃꯈꯩꯁꯤꯀꯣ ꯑꯍꯜ ꯂꯃꯟ ꯁꯨꯝ ꯋꯥꯠꯂꯛ ꯑꯌꯥꯕ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯟꯁꯤꯁꯤ ꯃꯐꯝ ꯑꯃꯗ ꯍꯣꯡꯅꯤꯡꯉꯕꯅꯤ ꯃꯐꯝ ꯑꯃꯕꯨ ꯂꯩꯔꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯂꯩꯔꯨꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣꯗ ꯁꯦꯟꯁꯦ ꯇꯥꯜꯂꯛꯇꯧꯔꯤꯕ ꯄꯨꯟꯁꯤꯗꯨꯒ ꯑꯥꯒꯤ ꯃꯃꯜꯗꯨꯒ ꯈꯟꯅꯔꯨꯕꯗꯀꯣ ꯁꯦꯟꯅ ꯌꯥꯝ ꯂꯨꯝꯈ꯭ꯔꯦ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯑꯉꯝꯕꯁꯤꯡꯅ ꯁꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯏ ꯄꯥꯕꯨꯡꯅ ꯍꯥꯏꯁꯦ ꯂꯩꯔꯤꯕ ꯏꯃꯨꯡꯁꯨ 35 ꯈꯛꯇꯅꯤꯗꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯈꯨꯟꯗꯥ ꯂꯩꯇꯥꯕꯒꯤ ꯐꯤꯕꯝ ꯁꯤꯟꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯄꯥꯕꯨꯡ ꯍꯣꯏ ꯆꯠꯀꯗ꯭ꯔꯥ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯕ ꯈꯨꯠ ꯊꯥꯡꯒꯠꯂ ꯂꯩꯔꯕꯅꯤ ꯈꯣꯡ ꯊꯥꯡꯒꯠꯂ ꯂꯩꯔꯕꯅꯤ ꯃꯔꯝꯗꯤ ꯑꯍꯜ ꯆꯠꯄ ꯉꯝꯗꯗꯅ ꯑꯩ ꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯅꯤ ꯃꯐꯝꯁꯤꯗ ꯁꯤꯅꯤ ꯍꯥꯏꯕꯁꯤ ꯂꯩꯇ꯭ꯔꯦ ꯆꯠꯅꯤꯡꯕꯅ ꯂꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯑꯩ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯍꯥꯛꯇꯛꯇ ꯌꯥꯎꯔꯨꯔꯦ ꯖꯤꯔꯤꯗ ꯂꯝ ꯄꯤ ꯍꯥꯏꯗꯅ ꯆꯠꯂꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯂꯨꯔꯦ ꯂꯝꯗꯨꯅ ꯃꯑꯣꯡ ꯆꯥꯔꯝꯗ꯭ꯔꯦ ꯍꯟꯅꯈ꯭ꯔꯦ ꯈꯔꯗꯤ ꯑꯩꯗꯤ ꯀꯣꯏꯕ ꯌꯥꯝꯃꯈꯩ ꯀꯣꯏꯔꯒ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯄꯗ ꯂꯥꯏꯕꯛꯅ ꯍꯥꯏꯗ꯭ꯔꯥ ꯀꯔꯤꯅ ꯍꯥꯏꯅꯤ ꯖꯤꯔꯤꯗ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯪꯉꯤ ꯌꯨꯝ ꯁꯥꯔꯨꯔꯦ ꯌꯨꯝ ꯁꯥꯔꯒ ꯑꯗꯨꯗꯁꯨ ꯂꯩꯔꯤ ꯑꯩ ꯏꯆꯥꯅꯤꯄꯥ ꯑꯃꯒ ꯏꯃꯨꯡ ꯅꯨꯄꯤꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯍꯥꯏꯗꯀꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯇꯝꯍꯟꯒꯦ ꯍꯥꯏꯅ ꯄꯣꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯆꯠꯇꯕꯁꯤꯅ ꯀꯨꯏꯔꯦ ꯑꯩ ꯃꯔꯛ ꯆꯠꯂꯨꯏ ꯑꯗꯨꯅ ꯖꯤꯔꯤꯗꯁꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯌꯥꯝ ꯋꯥꯏꯗꯣ ꯃꯗꯨꯅ ꯍꯥꯟꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯖꯤꯔꯤꯗ ꯂꯩꯕ ꯑꯗꯨꯅ ꯐꯩ ꯍꯧꯗꯣꯛꯄꯒꯤ ꯁꯦꯟꯐꯝꯗꯨꯅꯦꯕ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯄꯒꯤ ꯁꯦꯟꯐꯝꯁꯤꯡꯅꯤꯁꯦ ꯌꯥꯝ ꯋꯥꯔꯤꯁꯤ ꯑꯁꯨꯃꯥꯏꯅ ꯇꯧꯏ ꯏꯅꯝꯃ ꯉꯁꯤ ꯑꯩꯈꯣꯏ RK ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯇꯤꯝꯅ ꯂꯥꯛꯄꯁꯤꯗ ꯏꯅꯝꯃ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯃꯊꯦꯜ ꯂꯨꯛꯀꯣꯏꯒ ꯃꯌꯥꯝ ꯊꯣꯛꯑꯒ ꯇꯧꯕꯤꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯋꯦ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯦ ꯎꯅꯔꯨꯕ ꯃꯇꯝꯗ ꯉꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯤꯗ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯍꯦꯛꯇ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯍꯥꯟꯅꯗꯒꯤ ꯀꯨꯏꯅꯗꯒꯤ ꯈꯪꯅꯔꯛꯄꯒꯤ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯇꯔꯥꯝ ꯑꯣꯛꯄꯤꯕꯁꯦ ꯃꯐꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯑꯣꯖꯥ ꯖꯨꯒꯤꯟꯗ꯭ꯔꯣ ꯂꯩꯈꯤꯗꯕ ꯑꯣꯖꯥ ꯖꯨꯒꯤꯟꯗ꯭ꯔꯣꯁꯦ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯌꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯃꯍꯥꯛꯁꯤꯅ ꯃꯐꯝꯁꯤꯗ ꯍꯣꯠꯅꯕꯤꯔꯝꯕꯗꯣ ꯈꯤꯇ ꯍꯥꯏꯕꯤꯌꯨ ꯀꯞꯅꯤꯡꯉꯛꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯖꯨꯒꯤꯟꯗ꯭ꯔꯣ ꯂꯩꯔꯤꯗ ꯃꯥꯁꯦ ꯋꯥꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯑꯁꯤ ꯃꯐꯝꯁꯤꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯏꯟꯗꯤꯌꯥꯒ ꯇꯥꯟꯅꯕ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯥꯅ ꯃꯤꯗ ꯊꯤꯔꯅ ꯃꯥ ꯂꯥꯛꯏ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯍꯔꯥꯎꯔꯤ ꯃꯌꯥꯝꯁꯤꯒ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯥꯅ ꯂꯥꯛꯅ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗꯕ ꯆꯥꯛ ꯄꯤꯖꯩ ꯃꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯨꯝꯁꯤꯗꯤ ꯑꯩꯈꯣꯏ ꯄꯤꯖꯅꯗꯔꯦ
ꯑꯩꯈꯣꯏ ꯃꯊꯣꯡ ꯃꯆꯥꯗꯅ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯖꯨꯒꯤꯟꯗꯔꯣ ꯂꯩꯈꯤꯗꯕꯁꯦ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯦꯟꯗꯦ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯑꯩꯈꯣꯏ ꯐꯤꯔꯣꯜ ꯆꯥꯂꯣꯟꯗꯤ ꯇꯝꯃꯝꯃꯤ ꯑꯩꯈꯣꯏꯁꯨ ꯑꯃꯈꯛ ꯇꯝꯒꯥꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯐꯪꯈꯤꯗꯅ ꯅꯝꯍꯧꯗꯔꯦ ꯃꯥꯁꯦ ꯈꯪꯗꯕꯁꯤꯡꯗꯣ ꯑꯃꯨꯛ ꯑꯥꯔ ꯀꯦ ꯄ꯭ꯔꯗꯛꯁꯟꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯋꯥꯔꯤ ꯈꯤꯇꯪ ꯂꯤꯕꯤꯌꯣ ꯀꯩ ꯀꯩꯅꯣ ꯃꯥꯅ ꯍꯣꯠꯅꯕꯤꯔꯝꯃꯤꯁꯦ ꯃꯥꯛꯁꯦ ꯂꯥꯛꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯒ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯀꯨꯜꯗ ꯆꯠꯂꯤ ꯊꯥ ꯄꯤꯕ ꯂꯥꯎ ꯉꯁꯥꯏꯗꯨꯒ ꯆꯠꯂꯤ ꯁ꯭ꯀꯨꯜ ꯈꯣꯡꯅ ꯆꯠꯂꯤ ꯃꯇꯝꯗꯨꯒ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯥꯏꯀꯦꯜ ꯄꯥꯡꯉꯝꯃꯤ ꯃꯥꯅ ꯁꯥꯏꯀꯦꯜ ꯑꯉꯥꯡꯁꯤꯡ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯁꯅꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯁꯥꯏꯀꯜ ꯀꯩꯀꯥ ꯄꯥꯡꯉꯝꯃꯤ ꯑꯗꯨꯗꯤ ꯁꯥꯏꯀꯜ ꯄꯥꯡꯉꯝꯃꯦ ꯑꯗꯒꯤ ꯃꯩꯇꯩꯁꯤꯡ ꯁꯨꯃꯥꯏꯅ ꯄꯨꯟꯖꯟꯅꯕꯒꯤ ꯑꯗꯨꯁꯨ ꯌꯥꯝ ꯍꯣꯠꯅꯕꯤꯔꯝꯃꯦ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯑꯝꯕ ꯀꯩ ꯀꯩ ꯂꯩꯒꯦ ꯃꯥꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯁꯦ ꯄꯤꯖꯕ ꯈꯣꯠꯆꯕꯒ ꯇꯧꯔꯝꯃꯤ ꯑꯗꯩꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯀꯨꯔꯤꯈꯥꯜ ꯍꯥꯏꯗ꯭ꯔꯥ ꯀꯨꯔꯤꯈꯥꯜ ꯍꯥꯏꯁꯤꯒꯁꯨ ꯃꯣꯏ ꯆꯥꯛꯆꯥ ꯍꯩꯆꯥꯅꯕ ꯇꯧꯕꯗ ꯃꯣꯏꯅꯀꯣ ꯑꯩꯈꯣꯏ ꯕ꯭ꯂꯥꯡꯀꯦꯠ ꯀꯩꯀꯥꯒꯁꯨ ꯌꯦꯜꯂꯝꯃꯤ ꯃꯣꯏꯅ ꯑꯗꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯁꯨ ꯃꯣꯏꯅ ꯐꯤꯗꯝꯅ ꯈꯣꯠꯆꯟꯅ ꯄꯤꯖꯔꯝꯃꯤ ꯃꯥꯅ ꯑꯁꯤꯒ ꯅꯣꯏ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯁꯦ ꯃꯧ ꯅꯍꯥꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧ ꯍꯥꯏꯅ ꯃꯔꯨꯞ ꯃꯆꯥ ꯃꯍꯧ ꯅꯣꯏꯒꯤ ꯃꯥꯅ ꯉꯁꯤꯖꯧꯕ ꯑꯗꯨꯏ ꯃꯔꯨꯞꯇꯣ ꯀꯥꯏꯗꯦ ꯑꯗꯨꯝ ꯃꯔꯨꯞꯇꯣ ꯑꯗꯨꯝ ꯍꯧꯏ ꯃꯥꯅ ꯅꯣꯏ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯂꯨꯄꯥ ꯆꯅꯤꯇ ꯇꯧꯅ ꯃꯔꯨꯞ ꯃꯆꯥ ꯁꯥꯟꯅꯧ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯗ ꯑꯣꯖꯥ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯁꯨꯃꯥꯏꯅ ꯃꯥ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯃꯐꯝꯁꯤꯗ ꯌꯨꯝ ꯄꯥꯟꯕꯤꯔꯛꯄꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯅꯤꯐꯨ ꯍꯥꯏꯔꯗ꯭ꯔꯥ ꯅꯤꯐꯨ ꯍꯥꯏꯔꯅꯤ ꯆꯍꯤ ꯅꯤꯐꯨꯃꯨꯛ ꯑꯗꯨ ꯑꯗꯨꯝ ꯆꯍꯤ 19 19 ꯑꯗꯥꯏꯗ ꯌꯨꯝ ꯄꯥꯟꯕꯤꯔꯛꯑꯦꯕꯀꯣ ꯏꯃꯥꯒꯤ ꯏꯄꯥꯝꯁꯦ ꯀꯥꯏꯗꯩꯅꯣ ꯖꯤꯔꯤꯗꯒꯤ ꯑꯩꯁꯨ ꯖꯤꯔꯤꯗꯒꯤ ꯑꯣ ꯖꯤꯔꯤ ꯀꯥꯏꯋꯥꯏꯗꯒꯤ ꯖꯤꯔꯤ ꯄꯆꯥꯎꯗꯩ ꯖꯤꯔꯤ ꯄꯆꯥꯎꯗꯒꯤ ꯏꯃꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯈꯦꯠꯅꯕ ꯀꯔꯤ ꯑꯍꯣꯡꯕ ꯑꯍꯥꯟꯕ ꯂꯥꯛꯄꯗꯣ ꯊꯥꯞꯅꯗꯒꯤꯒ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯐꯥꯎꯏ ꯑꯍꯥꯟꯕꯀꯣ ꯁꯤ ꯂꯩꯔꯝꯕꯁꯦ ꯖꯪꯒꯜꯒꯤ ꯖꯪꯒꯜ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯑꯗꯩꯗꯤ ꯁꯤ ꯂꯝꯕꯤ ꯆꯠꯄꯒꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯎꯐꯥꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯌꯥꯝ ꯄꯨꯊꯔꯝꯃꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯁꯨꯃꯥꯏꯅꯒ ꯁꯣꯔꯣꯛ ꯑꯣꯏꯅꯤꯒꯥꯏ ꯊꯥꯖꯔꯝꯗꯦ ꯌꯥꯝꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯌꯥꯝ ꯊꯣꯛꯑꯝꯃꯤ ꯃꯇꯝꯗꯨꯒ ꯏꯃꯥ ꯍꯣꯏ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯨꯝ ꯄꯥꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯨꯡꯁꯤꯅꯔꯒ ꯆꯦꯜꯂꯛꯄ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯕ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯔꯒ ꯂꯧꯕ ꯍꯣꯏ ꯏꯃꯥ ꯃꯐꯝꯁꯤꯒꯤ ꯑꯐꯕ ꯈꯔ ꯑꯗꯒꯤ ꯍꯦꯟꯅ ꯐꯍꯟꯅꯤꯡꯕ ꯈꯔ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤꯅꯀꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯐꯝꯁꯤꯒ ꯂꯩꯕ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯏꯃꯥ ꯁꯤꯗ ꯂꯩꯕ ꯌꯨꯝꯁꯤꯡꯁꯤꯗ ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯌꯧꯕ꯭ꯔꯥ ꯏꯁꯤꯡ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯏꯁꯤꯡꯒꯤꯗꯤ ꯇꯣꯇꯤ ꯄꯥꯏꯞꯀꯤꯗ ꯑꯣꯏꯅ ꯂꯥꯛꯄ꯭ꯔꯥ ꯑꯗꯨ ꯁꯦꯝꯕ ꯇꯉꯥꯏ ꯂꯥꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯄꯝꯗꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯅꯛꯏ ꯑꯗꯨꯗꯤ ꯃꯅꯨꯡꯗꯒꯤ ꯀꯩꯅꯣꯅꯁꯨ ꯆꯤꯡꯈꯠꯂꯤ ꯃꯣꯏ ꯂꯥꯏꯠ ꯀꯥꯞꯄꯒ ꯆꯤꯡꯈꯠꯄꯗꯣ ꯑꯩ ꯍꯥꯏꯕꯒ ꯍꯩꯇꯦ ꯑꯗꯨꯗꯤ ꯏꯁꯤꯡꯁꯤꯗꯤ ꯋꯥꯠꯇ꯭ꯔꯦꯕ ꯋꯥꯠꯇꯦ ꯑꯗꯨ ꯇꯣꯇꯤ ꯄꯥꯏꯞ ꯑꯣꯏꯅ ꯂꯥꯛꯄꯗꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯦꯟ ꯄꯝ ꯇꯧꯔꯒ ꯂꯥꯛꯄꯗꯨꯅꯦꯕ ꯏꯁꯤꯡ ꯑꯗꯨꯝ ꯐꯕ꯭ꯔꯥ ꯐꯩ ꯑꯗꯨꯒ ꯃꯩꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯌꯧꯔꯦꯀꯣ ꯃꯩ ꯑꯗꯨꯝ ꯌꯧꯏ ꯃꯩꯁꯦ ꯏꯃꯥ ꯄ꯭ꯔꯤꯄꯦꯗ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯄ꯭ꯔꯤꯄꯦꯗ ꯅꯠꯇꯦ ꯄ꯭ꯔꯤꯄꯦꯗ ꯅꯠꯇꯦꯕ ꯖꯣꯏꯆꯟꯗ꯭ꯔ ꯃꯐꯝꯁꯤꯗ ꯄꯣꯛꯄꯅꯤꯀꯣ ꯑꯩ ꯄꯣꯛꯄꯅ ꯆꯦꯔꯥꯄꯨꯟꯖꯤꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯕꯔꯠꯅ ꯆꯦꯔꯥꯄꯨꯟꯖꯤꯗ ꯑꯣꯏꯕ ꯄꯥꯅ ꯑꯩꯈꯣꯏꯅ ꯁꯔꯚꯤꯁ ꯇꯧꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩ ꯊꯕꯛ ꯂꯩꯕꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩꯕ ꯕꯕꯥ ꯀꯩ ꯁꯔꯚꯤꯁ ꯇꯧꯕ ꯑꯣꯏꯗꯣꯏꯅꯣ ꯐꯥꯌꯔ ꯁꯔꯚꯤꯁ MLPꯗ ꯐꯥꯌꯔ Meghalaya ꯄꯨꯂꯤꯁꯇ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯃꯐꯝꯁꯤꯗ ꯑꯩ ꯅꯅꯥꯎ ꯑꯃ ꯂꯩ ꯑꯃ ꯃꯅꯤꯄꯨꯔ ꯆꯠꯂꯨꯔꯕ ꯆꯠꯂꯨꯗ꯭ꯔꯤꯁꯦ ꯆꯠꯂꯨꯔꯦ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯟꯗꯤ ꯂꯩꯕ꯭ꯔꯥ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯀꯔꯤ ꯄꯥꯎꯒꯗꯤ ꯇꯥꯏ ꯍꯧꯖꯤꯛ ꯔꯤꯁꯦꯟꯠꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅ꯭ꯌꯨꯁꯇ ꯑꯗꯨꯝ ꯂꯩ ꯑꯩ ꯐ꯭ꯔꯦꯟꯁꯨ ꯂꯩ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯄꯨꯟꯅ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯁꯤꯂꯣꯡꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯅꯩ ꯃꯣꯏꯒ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ ꯏꯔꯥꯡꯒ ꯊꯣꯛꯄꯗꯣ ꯁꯤꯗ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯥꯝ ꯇꯥꯗꯦ ꯅꯣꯔꯃꯦꯜ ꯍꯣꯏ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯃꯦꯘꯥꯂꯌꯥꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯌꯨꯠꯁꯤꯡꯒꯤ ꯔꯣꯜ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯒꯤ ꯔꯣꯜ ꯂꯩꯕ꯭ꯔꯥ ꯌꯥꯝ ꯏꯟꯁꯤꯒꯅꯤꯐꯤꯀꯦꯟट ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝꯗꯤ
ꯑꯩꯅ ꯍꯨꯖꯥꯝ ꯀꯩꯅꯣ ꯇꯧꯕꯗꯗꯤ ꯍꯧꯖꯤꯛ ꯄꯛ ꯃꯩꯇꯩꯒꯤꯗꯤ ꯍꯨꯖꯥꯝ ꯀꯩꯅꯣ ꯂꯩꯇꯦ ꯔꯣꯜ ꯂꯩꯇꯦ ꯍꯣꯏ ꯃꯩꯇꯩ ꯚꯣꯇꯔ ꯃꯁꯤꯡ ꯌꯥꯝꯁꯨ ꯌꯥꯝꯗꯦꯗꯅ ꯑꯗꯨꯒꯤꯁꯨ ꯃꯦꯕꯤ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯃꯩꯇꯩꯁꯤꯡꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯦꯘꯥꯂꯌꯥ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯑꯁꯣꯝ ꯈꯥꯁꯤ ꯍꯤꯜꯁꯀꯤꯗ ꯍꯥꯏꯇꯥꯔꯒꯁꯨ ꯃꯩꯇꯩꯒꯤ ꯔꯣꯜꯁꯦ ꯀꯃꯥꯏꯅ ꯂꯩ ꯌꯥꯝꯅ ꯇꯨꯛꯊꯅ ꯂꯩꯕ꯭ꯔꯥ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩ ꯍꯧꯖꯤꯛ ꯇꯨꯛꯊꯅꯗꯤ ꯑꯩꯈꯣꯏꯗꯤ ꯐꯦꯁꯤꯂꯤꯇꯤꯁ ꯑꯩꯈꯣꯏ from other community ꯑꯩꯈꯣꯏꯕꯨ ꯈꯤꯇꯪꯗꯤ ꯍꯦꯜꯞ ꯇꯧꯔꯤ ꯃꯦꯘꯥꯂꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯁꯨ ꯂꯥꯛꯈꯤꯗꯦ ꯃꯐꯝꯁꯤꯒꯤ ꯑꯍꯟꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯕꯥꯏꯔꯣꯡꯒꯤ ꯑꯣꯏꯇꯥꯔꯁꯨ ꯅꯌꯥꯕꯁꯇꯤꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯣꯜ ꯑꯦꯖꯀꯤ ꯑꯩꯈꯣꯏ ꯄꯦꯟꯁꯟꯒ ꯐꯪꯕꯁꯦ ꯐꯪꯗꯦꯅ ꯇꯥꯏꯕ ꯅꯪ ꯈꯪꯕꯗꯗꯤ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯄꯦꯟꯁꯟꯁꯦ ꯑꯋꯦꯔꯅꯦꯁ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯤꯗꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯨꯠ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯝꯃꯗꯤ ꯍꯧꯖꯤꯛ ꯃꯣꯏꯁꯨ ꯈꯪꯖꯕ ꯍꯧꯖꯤꯛ ꯃꯣꯏꯗꯤ ꯑꯣꯜ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏꯗꯤ ꯀꯩꯁꯨ ꯇꯨꯁꯤꯡꯗ ꯍꯧꯖꯤꯛ ꯑꯞꯗꯦꯠ ꯑꯣꯏꯗꯕ ꯑꯩꯈꯣꯏꯁꯨ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯂꯧꯕꯅꯤꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯔꯗꯤ ꯐꯣꯔꯋꯥꯔꯗ ꯄꯤꯔꯗꯤ ꯑꯩꯁꯨ ꯑꯆꯧꯕ ꯆꯥꯡꯒ ꯉꯥꯡꯅꯔꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯀꯣꯟꯅ ꯍꯧꯖꯤꯛ ꯍꯦꯜꯞ ꯇꯧꯕꯤꯔꯗꯤ ꯑꯩ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯒ ꯑꯩ ꯑꯗꯨꯗ ꯇꯧꯕ ꯌꯥꯏ ꯑꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯄꯨꯟꯖꯟꯅꯔꯀꯥꯟꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯈꯥꯏꯗꯣꯛꯅꯔꯀꯥꯟꯗ ꯇꯥꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯍꯦꯗꯃꯦꯟꯁꯦ ꯀꯅꯥ ꯀꯔꯝꯕ ꯖꯥꯇꯤꯅꯣ ꯃꯣꯏ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯑꯥꯗꯗꯤ ꯀꯩꯅꯣꯅ ꯄꯥꯜ ꯈꯥꯁꯤꯅ ꯄꯥꯜꯂꯤ ꯕꯥꯏꯔꯣꯡꯗꯗꯤ ꯁꯤꯒꯅ ꯑꯩꯈꯣꯏ ꯕꯣꯔꯣꯅ ꯄꯥꯜꯂꯤ ꯁꯤꯗ ꯕꯣꯔꯣꯅ ꯄꯥꯜꯂꯦꯕꯀꯣ ꯃꯦꯟꯂꯤ ꯇ꯭ꯔꯥꯏꯕꯜ ꯀꯥꯡꯕꯨꯅ ꯁꯤꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯁꯦ ꯑꯩꯈꯣꯏ SC ꯅꯠꯇ꯭ꯔꯒ OBC ꯒꯨꯝꯕ ꯆꯤꯡꯕ꯭ꯔꯥ ꯖꯦꯅꯔꯦꯜ ꯆꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯖꯦꯅꯔꯦꯜ ꯑꯩꯈꯣꯏꯒꯤꯁꯦ ꯀꯦꯇꯦꯒꯣꯔꯥꯏꯖ ꯇꯧꯕ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤ STꯗꯤ ꯄꯤꯗꯦ SCꯁꯨ ꯍꯧꯖꯤक कैटेगराइज है कना बिलो पॉवर्टी लाइन ले कनो ले तुसिंगसु कैटेगराइज तौद्री OBC है OBC पीदे हजिक कमायना कैटेगराइज तौद्री हानागी मीना जनरेशन वाइज पिरम मध्य अखोइसु हजिक कनो डिस्ट्रिक्ट काउंसिल चलगा कोई कनो तो बजा हजिक अखोइ दुसिंग तो माने फैसिलिटीज लेतब खंगदब कैटेगराइज तौद्री अदुदी अदुम जनरल चले ओके खाली वीकर सेक्शन है ना वीकर सेक्शन है गाना लेतब हाना रेशन कार्ड फंगबा करी फंगबा दुसिंगदि मोय जेंगना दुम हेडमेन जेंगना सरदार जेंगना मोय लेतब गांगौनी है रेशन कार्ड पीबेरे जॉब कार्ड पीबेरे दु सिस्टम नि अखोइना ताजबदा वोटर चनबजे चही 5-6 ममांगदगी चनबजु यावे हायबा कुइना लेरक तागाजु हादि चही 19 हेनबदि याम कुइरबा अहन ओइरकान चनबा हाना वोटर आईडी फंगमदबा ले दुसु ले कोना इनिशिएटिव लौना मोय हाना कोना मोय इनिशिएटिव लो मी लेतबने दुगी खाली प्रॉब्लम जयचंद्र ngasi manipur mapanda lairiba maitai youth amu oina manipur gi miyam da khari paujal pigini manipur dai pabam di ai gi keno da di haijaba if manipur da maitai leiba keno community amana weak oiradi khoina mapanda maitai leiba community ama leiba se khoisu कनो वीक ओरकनी अखोय मोइना अखोम मेइतेई मणिपुर द लेबा स्ट्रांग ओरदी अखोयसु मपान द मेइतेई लेबा गिस अखोयसु हेतेंग कॉन्फिडेंस लाकनी अखोय मणिपुर द मेइतेई अखोय हेल्प तो मतम द अखोय हेल्प फंगनी आइना तु पावम द अखोय पुनमक अखोय सिगा लेबा गांगु अखोय मेइतेई कम्युनिटी सिगा अखोय बुलावंस एरिया द लेबा अखोय पुनम थौना फंगनी अखोयसु हेतेंग कनो लाकनी अदि मणिपुर गी मेइतेई कलिंगै मपान लेबा मैतै जु थौना ओइ मणिपुर द मैतै सोलिंगै मपान लेबा मैतै जु सोलि हाबनेबा अदुदि मणिपुर द मैतै कलहलु हाबनेबा यस याम फजबा वाफमने जयचंद्रना थंबिरी जे पाउजेल जिमक मियोय खुदिंगमकी मियेंग ताबिरिबा मियोय खुदिंगमकी थमोय दा यौगद्राना खले लोइसलकपगी सरुकसिदा आके प्रोडक्शन गी व्यूअर सिंगदा हाबिनिंगबा वाफम लेबिदिबा ए पुनो मणिपुर गी मैतै लेबा पुनो मणिपुर लेबा पुनो खुरमजरे अरे आरके प्रोडक्शन बुसु ए खुरमजरे नसी अखोय सिगा लापसि नुंगाइजरे पुनो खुरमजरे थैंक यू अरोइबदा थमजनिंगबदी शिलोंगदगी किलोमीटर 100 चलगा लैबा इस खासी हिल डिस्ट्रिक्ट मेघालय की मनुंग चन्ना लैरिबा मैतैसिंगना खुंदारिबा बाइरोंग अमदि नयाबास्ती खोंसत असिबु मपुंग फान बिखिबा नॉर्थ ईस्ट ICCR की जोनल डायरेक्टर मणिपुरी साहित्य परिषद मेघालय की प्रेसिडेंट अमदि मणिपुरी एल्डर्स कंसोर्टियम शिलोंग मैक्स की एडवाइजर निंगथौजम मुनिस अमदि महाकी टीम आर के प्रोडक्शनना थमोइसिंगना इकाई खुमनबु उच्चरी लोइसिलकपदा वीडियो सिबु मित्येंग ताबिरिबा खुदिंगमकना इसा इसागी वखलोन कमेंट बॉक्स ता थंबिरमु।